Churachandpurda Simina yauna mar amasung zomi phurup anigi marakta khut thonakhrei. District Administration na curfew thamkhrei. Numit mangani internet service thingkhrei. Haukiba ningthokaba numittagi Churachandpur town da mar amasung zomi phurup anigi marakta rakhiba ungkhanabagi thawdokta nahan numidang mioi ama sire tare lom asopa nangkhrei. Amaromda District Administration na khudaktagi curfew thamkibaga loinana district asida numit mangani internet service da atingba thamkhrei. Press na phangba pawda haukiba ningthokaba numita mar inpuigi General Secretary zomi phurupki mioi singna phurambagi wahauda phurup anigi marakta ungkhanarappaga loinana makha tarakpa oina nahan phurup anigi marakta sauna khana sainaba thoraktuna mioi ama siraga mioi tare lom asopa nangkhibane phurup anigi marakta thorakiba thawdok aduda laikidaba mioi adu mar phurupki mioi ni mahaki maming Raupui Pakhongte sahi 39 kawi mahak Ferzol district ki Talan village tagi housingna Churachandpur gi Selmat village ta asanba yum amada leibane mahaki puksepta nomai maru ama panbadagi Selmat mission hospital da pukhatuna laikanana bohanabada doctor na mahak kusina purakle haina lauthoke numidang ki thawdo adu da phurupani makki mioi tare lom asopa nangki haidi pawsina makha taraduna hai haukibani thokaba numita mar area oriba Selmat village da laiba tower amada zombie singna laklaga makhogi phiral yungna bohanarakpadagi phurup anigi marakta ungkhanaba du haurakibane phiral yungna bohanarakpagi paw tabadagi mar volunteers sing thoraktuna zombie volunteers singa nung thanaba amade nauri kapna duna khana chainaba thorakhe tawdok aduda nakalani makta asopan yawbata natana gari kayasu ama ata thoganke nakalani gi marakta muknaba aduda nongmai phawba puthoma duna kapna rakhe haide phurup anigi marakta thokiba irang adu laksinna bohanabada state police amade central force na tear gas cell kaya kaptuna irang adu laksinke ngarang ayuktagi security force na Churachandpur gi town gi akoibada flag march atuna amade mafam kaya da section tharang laukhatke makha tana pamdaba thogdok sing thoktana ba district administration na matam kaktana curfew thambata natana district asida numit mangane internet service thinjin khre haidi loinana Churachandpur DC Darun Kumar na ngarang zero lama thoktuna phurupki marakta nungsi chanana laminana bohonabada church leader sing CSO singna lengakta mateng pinaba khanganbaga loinana lukkhudi mangna su essential service transporter amade essentials commodity singi sathok chasinda apanba pidana ba appeal tawkhre amaromda Kuki inpi mar inpui zomi council Kuki khanglai lonpi zomi youth association mar youth association Kuki women union mar women association zomi mother association Kuki students organization zomi students federation amasung mar students association na punna thadrokpa chero lamana khurupki marakta khutthona ba leptuna nuksi sanana laminana ba appeal tawrakle loinana nakalani makna hingsa gi thong chathadana wari sanaduna wakhal taminana ba hona minasi haibaga loinana laibak thiba thawdok aduda ama ata thokiba sing Supreme Court na piba direction gi matungina safeguard tawsi haina su ama toina yanaba wafam thamlagle Manipur yauna state marigi delimitation taunaba Supreme Court na center da tha ahungi matam pikhre Arunachal Pradesh Nagaland Assam amasung Manipur gi oina delimitation gi thabok pak thongnaba Supreme Court na center da tha ahungi matam pikhre haide President of India na state singa sigi delimitation gi thabok taunaba kumja 2022 da khangan khrabasu delimitation gi thabok center na paikhatabadagi state mari asigi apunba delimitation demand committee na athuba matam da delimitation thabok tahonbina ba Supreme Court ta tharakpa wakat amagi matangda Chief Justice Sanjeev Khanna na lusangba division bench amada hearing sathake hearing adu the center gi maikaida lebliba Solicitor General Tuhar Mehta na state ahum asigi delimitation gi matangda matam khara da center da pibina ba haijake loinana delimitation gi thabok pangthok naba Arunachal Pradesh amasung Nagaland gi oina de consultation gi thabok chathare adubu Manipur gi oina de hojik state asida leiriba irang asina thabok lokhatpada khudong chadaba mayok nabane haina su apex court asida thamke mamang da chathakiba hearing da kumja 2020 da pikiba presidential order amabu karigi thawoidabano haina court asin hangba laikhrabane Solicitor General na matam khara pibina ba hajarakpa wafam aduga mari lenana apex court asina mathangi hearing sahi asigi July 19 da matam piki adubo state mari asigi delimitation gi thabakti tha ahum ki manungda pangthoknaba khangankhe petitioner gi maikai dagi lepkhiba advocate G Gangmaina court asida thamkiba warol da kumja 2020 da president order behak thokpaga delimitation gi thabak center na pakhatham thokpane red petition asimak thakiba sahi ani haukre adubo ngasi phawba Nagaland Manipur amasung Arunachal Pradesh gi oina delimitation gi thabak pangthoknaba center na khongthang amata lokhatpa ude adubo Assam gi oina di Ministry of Law and Justice na order ama thokiba gi matungina kumja 2023 da delimitation gi thabak loisenkhre haba wafam thamke amaromda Election Commission of India gi maikai dagi phongdorakiba wafam da Representation of the People's Act 1950 gi section 8A gi makhada central government na delimitation gi thabak haunaba
पाखनब डायरेक्शन अमा पिरकप मथौ ताई हाइरि कुमजा 2020 की February 28 थोकिबा presidential order amana union territory ama oiriba Jammu and Kashmir gi yauna awang nongpok ki state mari asigi delimitation tawna ba khangan khibane delimitation demand committee gi maikai degi Supreme Court ta tharakiba wakada duda presidential order thawaidana state mari asigi delimitation gi thabak tawdaba haibase constitution gi article 14 na piriba fundamental rights to equality kungauna bani state mari asida sahi kaya ama ing tamna mikhal pangthoktuna lakle adu bukumja 2002 da delimitation act amend tawkhrabasu state mari asigi delimitation gi thabak tawdana lakle asigba awang nongpo state sing bu thawaidaba sina atai state singa sangdam nabada north east state singna khudong sadaba mayok naduna lakle haina so petition adu da palle tuibong da leramba Kuki sing paktak nana paite singna tanthokre haide Churchandpur thokliba thodok adugi makha samtharako oina pendraba masing yamlaba paite kangbuna Churchandpur town da leriba ITLF ki office mai thana bo honaramba loinana thugai khre loinana mapung oina Churchandpur town si paite singa namna khundaba ga loinana dominate toba area ni paite singna dominate toba area da Kuki amadi ma singna makhoina puningba maikai da puna bo honaba yaro haibasi paite singi phireb ni asumna paite singi oiba asepa phireb ama lorakpadagi Churchandpur gi tuibong da khundaraga leramba Kuki khuti tuibong thadokuna chatkadabani haina paite singi quick notice pirakpadagi tuibong da leramba Kuki pumnamak mafamdu thadokuna senakre hairi Singnaningai oiba maongda ama siramle ngarang numidang mayang Imphal Police Station gi manung chanba usiwada masak maming khangdaba nupa ama singnaningai oiba maongda siraga leramle asiba hangsang adu gi manakta angangba masugi activa amasu turaga leramba thengna ki hairi asiba hangsang adu usiwa 80 unit 25 thengna badagi manak nakpa police ta pau piraba matung mafam adu da police laktuna yengsinkhre mahak matau karamna siramle bano haiba chapchana khangba ngamdri hairi Khanabagi thodokta commando person nama sokle tha asigi tara nipan yausang kumhai gi aroiba numit ki numida pung tare rom taba doida Thobal district ki salongpham da khulla du gi naha kharaga thangnaba hairo khul gi naha kharaga napak tana duna ongkhana khre thodok adu hena pak thok chau thorakpa gi madu laksin na ba changsiloba Thobal district police ki commando team singi marak dagi commando person nama mahaki yelom thangba khongda nongmai maru ama pan badagi aso apan nangkhre Nongmai maru adu karamba maikai digi kablak pano haiba khangba ngamdre makhatana irang adu bulak senaba honabada police na tear gas smoke bomb amadi nongmai na singba masing khangdana kapkhre thodok adu da so open nangkraba commando person adugi maming Sapam Joy Chandra Singh sahi kuntragani thoi apokpa ibotomba kawi wangbal mayai lekai dagi ni hairi Prime Minister Narendra Modi Manipur da laklaba yai hairi Manipur da thokliba conflict tha kun gahumdoi phajilakadorobat matungda lebak asigi Prime Minister Narendra Modi Manipur da laklaba yai hairi thajaba yaba awangba thaki pawgi source amana hai Luwang Pop Cricket Stadium da Manipur State PWD na vehicle parking gallery approach road amasung security arrangement semgat saganabagi achoba senfam kaya sanction tawkre hairi department asina helipad semgat sagatpaga loinana high profile VVIP singi security protocol ama oina ugi barricade sabagi thabak sathari hairi masigi matakta khabam lamkhai maningdagi hauraga sumbrei thong phawbada leiriba lambi paring asibu VVIP gi movement mapung phana sathaba yanabagi dama pak thok chau thokpagi thabak haukre thabak sing asi atenba matamgi manung dot loisenabagi dama masing yamlaba worker amadi engineer singna ahing nongtil khaktuna karamong da thabak paikhalle hairi Manipur da tholiba crisis asibu Prime Minister Narendra Modi na hakthengna na satuna loisenna na bahona biu haina laibak asida leiriba tongan political party da natana laibak miyamna kanamong da taksilingai serak asida Prime Minister Narendra Modi Manipur da lakpagi wafam asi tholakibani Manipur da Prime Minister Modi lakpagi matang da haujuk phawbagi oina state government gi maikai dagi karigumba wafam amata phongdokpa laitrabasu political observer singi maikai dagi karigumba Narendra Modi na Manipur da lakani haiba asina asumba oirabadi Manipur da tholiba turmoil asida yamna chauna ahungba lakpa yai hana thajanari semgat sagatpagi thabak ahing nongtil khaktana paikhatpada natana Imphal da pung kunmari sumna security gi oiba section tharang lokhatpa haure haidi March kungani thoida Supreme Court ki judge taruk Manipur da laktuna relief camp ta lairiba singi phibam yengsingadori May 3 2023 dagi horaklaga haujik tha kunga humdoi changsilaklaba Manipur gi sanglaba lan asigi manungda ahanbo ina laiba asigi khwaidagi wanglaba wail sang oiriba Supreme Court of India gi judge taruk na Manipur da laktuna tongan basing amasung tamgi relief camp ta changjafam lawduna lairiba Miwoi singi phibam yengsinba makhoida tengbang polam sing khusinaba yauna makhoida mathau taba legal amasung humanitarian assistance sing phanghanabagi pandamda state asida lakadawri DGP da power pi de hairi lainga ke under secretary DP na thasi ki taratari da thokpo order amada MPS ani officer sing SDPO SC DSP na singba transfer amasung posting tawbugi power DGP da pi de hairi
Speaker Saitabertana MLA Kaya Amata Oina Punsenbang Amle Haiduna Citizen Club na Pangtopa Yaksang Sports Lusenbagi Thoram the Saruyaduna Mayek Seng Utkre Manipur Gilingak Sasan Paramba BJP Lingak Uthaiduna President Rule Amadi Animated Suspension Kamduna Ladiba Manipuda Anobalinga Amaseba Yabagi BJP ki MLA Masing Suna Laidabasu Amaga Mot Manadabadagi Punsenbang Amduna Lading Zerak Asida Manipur Legislative Assembly Speaker Thoksam Saitabertana MLA Kaya Punsenbang Amle Habadu Kabang Utpangam Krabasi, Citizens Club Sabam Lekai, Wangkai Kuno Impal East Manipur, Sinduna Pangtopa, Yankai Gamanga Suba Annual Sports Festival 2025, Loishin Bagi Thoram, Mars Tarata Pangtukibada, Speaker Saitabertana, Chief Guest on Sarugiaduna Punna, BJP MLA Kayama Punna, MLA Taragani Pana Sarugia Kibaduna Mayek Sena Utpangam Kray, Hide by Yankai Gamanga Suba Annual Sports Festival 2025, Loishin Bagi Thoramada, Speaker Saitabertana, Chief Guest on Sarugia K, Thoramadu Mari Lenana, Chief Guest warol piraduna speaker ti Saitabertana phongdokibada leibaki oiba phaba thabak kaya tawningbana wakhal sana jaba leibaki oiba thabak tawjaningba MLA sing punsinduna amata oina satminaba haibasi aihaki apambane haidiba wafam asida yumpham oiduna aikhoi mayam amata oina punsinbani ileiba asi kandaba yade haiba wafam sida yumpham oiribani mathangdasu Citizens Club na bartan tawbira upuna saruk yajage haina phongdoklamke CSO sing punsinduna amata oibagi kholaw lawmina si haina Korou nganbana phongdokre Manipurda leiriba civil society Organization CSO Sing Punsinduna Amata Oibagi Kolau Lauminasi, Arambai Tingol na Mixat Amata Laujadana, Pangal Tauna Putuktuna Lamda Masigi Damak, Mangzil Tazagahana Arambai Tingol Gilusingba, Korongan Bakumana Pondo Kray, Wapamasi Arambai Tingol Gimidiang Makada, Unveiling Ceremony of the 10 Martyrs Damgi Toramasi, Yumnam Palau, Sinzin the Leba, Atawa Singina Saba, Sangaba, Ningsing Pura, Maikum Hangdoki Toronga Marilena Pondo Kibani, Korongan Bunamakata Nahai, Ilam Damasi, Kanabaki Damagyungi Kadisu Kanbatau. Tholaki Singbo, no Monomogi Karem Katai Hengalakli, Manipur President Rule PR Tamjalaki Badegi, Imalaba Kanaba Tholaki Singbo, Masamasagi Atatai Tahanba, Manamabu, Singtanabuki Karem Katai Nabuki Tawangasina, Iramdam, Asibu Kanabu Honabada Matam Sankigane, Manipur the Lady CSO Lupuna Mapun Sinduna, Iramdam Masibu Kanabuki Dama Amatawabagi Wakalona Potopio, Arambai Tingol Mixat Amataloza than a Pangal Tona Potokuna Mangzil Tazaki Haina Pondoki, Tauramadu the Isamgi founder, President Nong Tombam Rajendro, Arambai Tingol Pure Korongan Bakuman, Kwaramban Imakaitel Joint Coordinating Committee for Peace ki Convener Laisra Mema Devi, Peace Committee Kanglepa, Manipur ki President Kumuksam Rajesh Maitei, Arambai Tingol Army in Chief General Asem Kanan, Arambai Tingol Mobile Team ki In Charge Samananda, Atoiba Mitunglen Sing Oina, Sarugia Ke, Tauramadu the Sarugia Kibala Kidraba Taubotaraki Imung Manunda, Natana, Tauramadu the Sarugia Bala Kibasingna, Haile Katuna Ikai Komnabu Utki. Nongmai kapsilambagi mayokta wakan mifam chathakre sakhang dabasingna nahanumidang pung marirom tarakpada uripok asom laikai delaiba RK bani sanagi yumda nongmai kapsilambagi mayokta uripok asom laikai nupilum na ngarang wakan mifam chathakre uripok asom laikai da chathakiba wakat khongjang aduga mari lenana uripok asom laikai nupiluk ki president samurai lakpa modu balana haikibada nahan yauksangi mangani chanba aroiba numit ki angang singi prize yanthokna bohona ringai chairakta uripok asom laikai gi basketball ground manakta laiba RK bani sanagi Yum the second of a signal on my capsulambuki Tawong Libak Tibani, Tangdula Tadana Lading Amati, Miam Pumba, Wanaring a Cherakasida, Asigumoto Satabayaning de, Yaknabaga Tinagada Matamasida, Karigumba Yanadaba Karagidamak, no my capsulabas in Amaram Orega, Yauksang Sports Prize, Logodaba Angang Singamadi, Mama passing Ki Badagi Tonarakide, Maramasina Sigumba, Aki to Zumbagi Tawongasi, Makatana Satabigano Haina, Apple Tauke, Wakat Kongzangado the Yumlatan no my caption Bigano, Inktap na Hingminasi, violence na Pakum Nate. Thazaba play card sing Sizinaki. National Highway da ayat apan piva sing yang senaba MP Bimolna Parliament taksin kre. Manipur ki National Highway maru ina National Highway 37 amadi National Highway 2 da blockade sa thaduna. Asat ok sing da ayat apan piriba mati highway ani asida ain kaina tax lauduna. Misam miyamda saiting piriba si central government yang siluhaina. Manipur ki MP Bimola ko jam na Parliament taksin kre. Ngarang pham ki bolok sabagi mi phamda 0 hour gi matam da wa phamasi MP Bimol na pukhaladuna. Hai lifeline oiriba lambi asi thingjin bana maram oiraga state asigi miyam awaba khudung sadaba kaya mayok na hale maru aina nongmada sangdaba yadraba polam singi mamal wangkhalakpa Manipur gi mapanda satpasu ningtamna satpa yaraktaba amadi flight ki atungmalsu wangkhalakpa sina miyam gi hingbagi hak matpani haina lawi maram aduna blockade tawriba sing amadi ain kaina tax lawriba singi mathakta India government na akan mathabong paikhatuna lambi asida chathuk sin tawbada apan bapi dana bohona bi haina taksin ke LSTV na relic camp ta laibi
ꯂꯩꯕꯤ ꯅꯨꯄꯤ ꯃꯔꯤ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝꯗ ꯃꯥꯏ ꯄꯥꯛꯅ ꯏꯁꯩ ꯁꯛꯄ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ (LSTBꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯣꯏꯁꯪꯅ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯤ ꯄꯨꯟꯅ ꯅꯨꯄꯤ ꯃꯔꯤ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝꯗ ꯃꯥꯏ ꯄꯥꯛꯅ ꯏꯁꯩ ꯁꯛꯄ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯗꯒꯤ ꯆꯍꯤ ꯑꯅꯤꯔꯣꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯔꯤꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯔꯤ LSTBꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯣꯏꯁꯪꯅ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝꯗ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯔꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯁꯑꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯤꯑꯣꯏ ꯑꯅꯤ ꯃꯥꯏ ꯄꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝꯗ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ ꯃꯥꯔꯆ 12ꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯒꯁꯨ ꯃꯥꯏ ꯄꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯇꯣꯔꯕꯨꯡ ꯋꯥꯡꯈꯨꯔꯣꯛꯇꯒꯤ ꯅꯤꯡꯊꯧꯖꯝ ꯑꯦꯂꯤꯁꯥ ꯆꯅꯨ ꯑꯄꯣꯛꯄ ꯑꯦꯟ ꯑꯣꯀꯦꯟꯅ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯨꯍꯣꯡꯐꯝꯗ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯐꯨꯔꯤꯠ ꯁꯥꯕꯝ ꯉꯥꯟꯕꯤ ꯆꯅꯨ ꯑꯄꯣꯛꯄ PH ꯏꯕꯣꯝꯆꯥꯅ ꯁꯥꯃꯨꯁꯪ ꯎꯀꯨꯃꯈꯣꯡꯒꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯁꯩꯐꯝꯗ ꯏꯁꯩ ꯁꯛꯄ ꯉꯝꯕꯗ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ LSTBꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯣꯏꯁꯪꯒꯤ ꯑꯣꯖꯥ ꯃꯤꯂꯣꯇꯤ ꯑꯃꯗꯤ ꯑꯣꯖꯥ ꯏꯅꯥꯎ ꯁꯅꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫